अहानबदा मरुओइबा पाउ महात्मा गांधी की प्रिंसिपल आइडियोलॉजी अमदी महांगना थाजरंबा नॉन वायलेंस असि मालेम असिगी मियामना इंदुना चटलबदी हाना शुनबा लेतबा हाइबदु ओइगनी हाइना CLP लीडर ओक्रम इबोबिना फोंदोक्री अमदी मपालम के अफब हॉस्पिटल दा चट्रिंगैदा कार्किनोस कुंबा हॉस्पिटल हाना थाजबा थंबिदुना अनाबा सिंह लायेंगबा लाक्पियु हाइना फोंदोरक्ली खुरमजरी नॉर्थ विंडो टीवी ने संदोक्चरीबा नुमिदांग के पाउ मियेंग ताबिरिबा पुमनमपु अहाइबा मकदाउंग शमुनिरना तराम नोक्चरी पाउ संदोकना पीजरी महात्मा गांधी की प्रिंसिपल आइडियोलॉजी अमदी महांगना थाजरंबा नॉन वायलेंस असि मालेम असिगी मियामना इंदुना चटलबदी हाना शुनबा लेतबा हाइबदु ओइगनी हाइना CLP लीडर ओक्रम इबोबिना फोंदोक्री ngasi MPCC na sinduna Congress Bhawan da pangthokhiba Mahatma Gandhi na lekhidaba chahi humdraga nipan shubaga mari leinana pangthokhiba palan thoramda paumi singa unaba amada mahakna makhata na hai matam amada numit taba leite hainariba British na Pradesh Congress Committee na sinwilangi luna lekhidaba Papusi mafamda Congress karmi kudimakna hapu aki nutida imana matawasu katna koi nondana kai khumnaba ribni Papusi asi koi India da natana prithvi punamakna mahaki principal ideology mahakna thaja jaramba ahimsa haiba non violence haibase ngasi di da laiba ibi khulai gi lamjen haiba tare violence lakadra ahum suwa lanjau lakadra haina prithvi punamakna wanariba sidoida ma Gandhi gi principal ideology se so kimati reliable oirakpa haiba tare mari leinarapa hai tare mayam hena khangire prithvi da khwai dagi hena matamduda chakhathaba advance hoi thaba British haiba tare United Kingdom British asi matamduda di numita aba leite haina ultimate chakhathre haina adumai tana launa ribini adugu malai pak aduna alon bala aga India da matam sang na chahi sam chani dei helolam shasan tawna bharat asi namthadna leirambadagi mahapurush mayam amana oi magi principal ideology da internally khetnaba khadi leramba yai adubu ultimately bharat asi ningkha tamnanaba British asi bharat tagi tanthokhinanaba ningkha tambagi changsalakwa khongjanda Mahatma Gandhi na magi non violence hingsa yaudaba aduna ma mapunchi su pakathokna karigumba amata masagi oiba wakhan natna prithvi da hakna hingsa yaudaba non violence na British is mighty opinion is asi bharat tagi tanthokhi base masidaida ibida leiba leipak khudimo mana pamjamba ideology si chatmina ba targati ane sunaba prithvi lanjao si leiroi haina haijabani aduna ni maha se prithvi leipak marfu henbada magi murti si amdana ma ku kai khunam uliba aduga bharat ta super power na hariba prithvi gi leiba leader khudimo bharat sa lakwa matamda magi rajghat ta chakki mangonda ok nondra magi principal ideology si masi asoki mati chibida masi tamna da kawe haina aduna maki mapok nimita even United Nations Organization UNO na International Year of Non-Violence haina magi mapok nimit October gi tu ase masi prithvi adugumba body adu laukthokhribani maunda thajajaba ama lei madudi luba nanba chimnadagi lekai amada all nataga mafam amada luba nananaba singtokpagi wa nattana luba nanba haibasi wakhan ukning dasu chap manana luba nanba haibasi next to God sorga chap manai haibasi luba nanba sing thajam koi punam amna chumnadagi mafam ama luba nananaba singtokpagi taba khwaidagi maruibati wakhan sengba luba nanba mama lepa majati ramtata kathokba
haiba magi sugumba principle ideology aduga mana thajajaramba non violence hingsa yaudaba haibase masi akoi congress karmi punamakna matam punamakta kaubum thokte masi kaudrabada prithivida india da manipur da ingma tappa shanti lakani haibase akoi punamakki thajajabani haibai asigi magi laikidabagi that anniversary haidai humrani palak suba wapam khaji thamjaba Mapalamgi afaba hospital da chatringaida Karkinos kumba hospital hana thazaba thambiduna anabasing laying balakpiyu haina fongdorakli. Dr. Sapam Opendrana Paumi Singa Unaba Amada Hariba Manipurgi Oina Cancer Laying Bada Mai Pakpa Ngamlagliba Karkinos Hospital da Aruba Makalgi surgery Tobangamli. Madudanatana world class facilities sing Ningtina Fanganaba Pigani, Fanganba Ngamlakli Makata Nasu, Ahenba, Machin Kaya Hapchinba, Taurang Tobalore, Masida Sel Tungi Ka Hena Awaba Mayuk Nariba, State Asigi, Patient Singda, Baisa Yamna Changhandana, Apikpa Bazita, Anaba Sing Lying Bagi, Kudung Java Hospital Asina, Pinanaba Hotnaribasi, Patient Sing Nasu, Wakal Kanbiduna, Hospital Asibu, Tazabatambiu, Lagliba World Cancer Day Dasu, Hospital Asina, Free OPD Tauduna, Anaba Kangduknaba, Gikudong Chaba, Pigadori, Cancer Hyperlina Asi, Ngalingai, Kanghoduna, Lying Patap Chata Hurabadi, Kanbangamba, Lina Amo, Oiribani, Hainasu, Mahagna Makatana, Fongdorakli. Masi patiency, Yam one, three, Manipur, Kuchin, Yang Muraka, last year by that. And Ahmad the Moisi to was done another Augustada, or some different Augusta the Moina. Open to Kanda Moisi, Lotupa Yadre and the Pros over Augustana. And then when Hidama Tar imitation indication, there are some candidate inhibitor code. See that Tarakan, the Sulakan, town and long dose in high. But the day that Tana Moisi, too much soccer ever. And when open to limited and 13 centimeter letter manila. The town at Sakadadi 25 centimeter. And when Musakan and the Moisi, and the more Mapan Salon repertory. Papan Salona, Mutore. Mali Patoka Tatu, Homoris Ali, Moriosal, Homorin the bar. At the limb of Pasan Namura Harapa. I did lastly some more Taranum and Tapu in Atalaya. The Guna, the Yang, or Hamata, Mana Lamatonda, Hemoglobin said, 2.5 lap. Matunda Maji, one the E. Aldana, Musumu Hamatana, to a man that normally hemoglobin 12 to 14 days never go. Matu berpelak, dia sini kapur orang berlawan dan hari ini pun lain berkapur kan dan hari berpelakan sudah enak pun doktor Purnima tanah dan sitis kan mahal ya sitis mana mereka cuma pernah hari timur sih pun yang sini timur juga pun macam atau program sih kan dapat suai kan suti yang dua ini pak ada mana hari pancreas organ apa lagi kuah ada large colon sih mana yawe transverse colon sih yawe the SM in a vein of letters just ever told them. Pancreas surface is just a jet away. I did the city of Tokoyani Nani, Panipan the set over. They had to recant in a plant over. Plant the conduct. Lotopus is the Lotopon aims of what you come here also ever. And my hemoglobin is in 9, but they put 5.4 hydro. I want hydro, Mazin Nore Kapaka, BPG, names and BP. Haganita Kapaka, Hagale. Not diabetes yoga. Albumin name. Yang rescue of surgery of water patient parties in my place of the water option later personal high disclosure get to Viro and Abuyan to like for them, like when a person my part of Mangas and Toy, or person to Tokanda, and I would thank Marida option to Winna. And do the Kanda, we did Pagale and Randi, Sam to power, young from Suddenly. And I couldn't vision him message the Mapalan the Suttering in another sincere. Manipur facility Miami, I would be Miami, Mapan Setting it up, Karkinos Salama, Lapin Tana Birmati, and Pisan Tingadaba, Matampa Wagadaba, Adumokani, and Tamil. When I look for Yagrana, Yam the Yarroy and Hide, Aduki Matum, Tatarada, I get home in a Maramorga. I say, Adukimatic Yam Wazaki. I say, Pomi Pose, but the day upon but say Horkumatan the day, Sata Anava, I do Bakai the Porkid. Adum
चप्पा खोपा चाबा खोपा अदुम लोइनमक याय अपोंबा अमा लेरे हाबे पोसे आगी पुकमंगदा आइसा कैसु खंगजते अदुबु नोमाइना 2025 की चराउबदा चाक चाबदा हक्सांगदा चसलगा हक्सांगदि थक थंकलगा लेरगा चनिंग तादबि कनम हक्सांग नुंगाइतबि सुम तौबदा आइना आइगी पुगचे नम्मगा येंगुबा मतमदा गोइगी पुक्सिदा पेट लाउबा कैगुम पोलक थेंगनरे थेंगनबसे आइना ते आइगी वखंददि आइना हक्सांगी बिली सुम चाउथोबा खोपा अदुगुम्बा ओरंबा याय आइना आइगी हक्सांगदा कमना नाचुंगना दुम लैजेगी हौरबुदी कुइरबजान उन्दिदा आइना युमदसु हाय हायबुदी आई पुक्से इकन चाब थक कनोसु इकन कंखलगा कोकोमिना सिंधुना पांथोकदौरिबा मणिपुर कनबा खोंगचता सौगतुना ओil pump सिंह थोंग लोनगनी हारिबा असि हंदोकपिननबा कोकोमी की IPR सब कमिटी की कन्वेनर PH श्यामचाना अपील तौरक्ली PH श्यामचाना खुयेक पीदुना थादोरप चेरोल अमदा हौखिबा चाही लिसिंग अनिगा कुनगा हुमदोगी मे अहुमदगी थोलखिबा इरांगना मरम ओइरगा तंगदु लैतादना मतम सांगना लागलिबा ओइरक्लिबा फिबम तंजासिदा लमदम असिदा खुंदामिनरिबा येलो फुरुप सिंह अमत ओइना पुनसिंदुना इंडिया लैंगा की मथक्ता अकनबा खोलाव अमा लावंगनबा हयेंग मणिपुर कनबा खोंगचट अमा चटनबा कोकोमिना सेमसारिबा अमदी नुमित असिदा सिंथा लेपिदुना हाइरिबा मियामगी खोंगचट असिबु मपुम फहान बिननबा मांगजोंनना लाउथोखी खोंगचट असिगी सिंथा लेपिनबा हाइजरिबा असिदा मई इसिंगी मरी लेनबा देवकर्मा अमदी अना आयेक लोइनना ओil pump सिंह सिंथा लेपा असिदा कोनशिलोय मरमदुना मणिपुर पेट्रोलियम डीलर्स फेटर्निटीना हयेंग सिंथा लेपा असिबु सौगटपा ओइना oil pump सिंह थोंग लोनगनी हाइना लाउथोकिबा अदु सिंथा लेपा असिदा कोनसिंदबा मरमना महौसागुम अदुमक oil pump सिंह थोंग हांगबिनबा अपील तौरक्ली हयेंग कोकोमिना अचौबा थौदांग लौदुना चटकदौरिबा मियामगी इंगतप्पा पाउजेल पुबा खोंगचट मणिपुर पेट्रोलियम डीलर्स फ्रेटर्निटीना सौगलक्ली मणिपुर पेट्रोलियम डीलर्स फ्रेटर्निटी की माइकेदगी थादोरकपा चेरोल अमदा मणिपुर चाही अहोम फारकदौरबा इरांग असिना मरम ओइरगा अदुकी मतिक अवाबा मायुकनबा हेलक्ली मसिदा मियामगी दमक्ता नुमित खुदिंगी सेबा तौरिबा स्टेक होल्डर्स सिंह हानगी पुंसिदा हंजिलकनबा होनबगी तंगाई फदबलै मरम अदुना हयेंग oil pump सिंह थोंग लोंदुना मियांगी ओइबा सिंथा लेपतुना खोंगचट चटकेदौरिबा असिबु सौगतकनी मसिदा खुदोंग चादबा सिंह मायोकनबदा मियांगी ओइबा थबक ओइबना वारौदनबा वाफमसु थमलकली अथुबदा मरी लेनबा सिंहना मणिपुर इंगतप्पा हंजिलकपदा होनबियु हाइना अपील तौरकली सलाम ओंबी नीलोदाबु फंगनबा थीबदा लेबाक मियामना तेंबांग बिनबा सलाय अपुनबा नुपी लमजिंगलु सनुलालगी प्रेसिडेंट टिंगनम ओंबी इवेथोइना वाफुं कया फोंदोरकली हिरम असिगा मरी लेनना ngasi मणिपुर प्रेस क्लब ता लुब असिना पांगथोकिबा पाउगी मिफम अमदा टिंगनम इवेथोइना हाइखिबदा क्वागैथेल लमदोंग लेकाइदा लेबा युम पालखिबी सेराम निंगोल सलामोंबी नीलोदा मपुरेबगी मिंग सलाम तोम्बा मसामकना पुक्चबा नुमित तरानी फाव फाद्रिबा मचा हुंदोकलमदुना यामन निंगमदना अमगा लोइनना मयुमदगी थोकिबा CCTV फुटेज सिंगदगी उबा फंगलबसु ngasi फावबा महाक मफम कराइदा लेरिबा हाइबा खंबंगमदना लेरी मरमसिना हाइरिबा नुपी असिबो फंगनबा थीबदा लेबाक मियामना मतेंग पांगबिदुना सनुना ममांग मतम सिंगदगी हौना समाज असिगी नुपी खुनाइबु कननबा होनरकलिबा असिदा सरुक याबियु अमदी महापु टेक्ता कायदना थंबिरंबा थोकलबदी इमुंग अदुबुसु लुप असिना अवांगबा थाक्ता इकाई खुमनबा उच्चगनी हाइकी मसिदा नतना पाउगी मेफम अदुदा सरुक याकिबी लुप असिगिना जनरल सेक्रेटरी की थौगाई पुरीबी अकोइजम शांति लेमना हाइकिबदा नुपी अमना पिकलिबा मचा अमबु हुंदोकलमलगा अवाबा कयाना थल्लबा खोंथांग अमगा लोइनना अहिंग नोंयाइदा मयुमदगी थोखरगा ngasi फावबा थीबा फंगदबा हाइबसी लुप असिना हक्चिना लवी अमदी थौदोक असिबु मपुम फाना थिजिंदुना नीलोदागी पुंसिबु कननबा होनगनी मसिदा लमदम असिदा खुंदामिनरिबा खुदिमगना हारिबा नुपी असिबु थेंगनबा नत्रगा खंगना चानबा सिंगना महापु चंजफम पीबी बथोकलबसु
Manak nakpa police station natraga Sengjamai Chinga Makhada Leiba Loop Asigi Officer Pau Fawiduna Loop Asina Idam Tangi Nupi Kunaibu Kanana Bohonaba Asida Tengbang Biu Haina Makhataraki Saliba Thasigi Tangkun Teret Yokonimit Ahinungai Sabukta Egi Salam Ungbi Milodana Mama Sasi Inoi Masa Anang Unabadi Yum Sendibane Nasi Jima Yum Simuni Mazi Matanta Ahinga Toki Vase Mana Lambida Pagi video footage Yen Jibaganda Yam Ningam than Tatpa and Matan Tatpadu Concert Amona Kuno Tanazay Masia Kuna Madam Sika in Habiti Yakum in Navasida Saman of Function Haitare and Okuna Mazi Hangada Haidalakagi Koyin Pami Nipim Sangana Punghan Tindana Mahung Kong Nakoti Mapang Malay Rubo Sanulan and Sam Majadibadi Man Salibu Kongchat Adiman Tokibase Masikarino have the Koyam Hana Koyman Zari Adubu a coin of from the Kanaguma Kanagumbi Dimdum Sigi Jasina Mabu Tinebiba Lambila Kanga Tinabotagasu Mabu Pusan Biraga Salaina Salagi of Pista a contributed contact number Ahum Bide Quina 923302840 97736782669 I974689700 Haiba contact number Ahum Sida Kogi Salagi the Pop Viraga Kanaguma Tabimagasu Unaviraga Nilodasi Kogi Ama Pangada Miam Mating Pangu Hyper Tamjage Kogi Salai Lucy 2002 di nasi pau da koi nipi bisingi kuzong thirba waraba kanda koi gumba mating panjaba lup amana lejabani nipi amna sumana nungdang athing uthoki habase magi thamoida ningamdaba nungaitaba amadi koi lengun habase koi thajabani aduna masina maram oiraga kon thamini di nilodana chaliba phamda thengnaba misina mabu phajanbiba amadi nilodana akhoigi pawjenje tabiragadi Akoy contact number sida piraga nang tunang thokpirau isagi pendaba kyalesu nama abokhiga apen pena sanarkanda akoy nagya pamba thabot to pakhokeba phonsi koi thamjari ngasi president ma bu tek ta tagina phamandu adu ba pilu machagi naga kana bungana imuga ma election na ma sangje dina le daga su matura wa ta ngam telekte ma bu kan bi banana longje gani adu athoma tamda puthokpire sinabiyo Aku kisah orang ada tiada pada ketang lapar lagi so menang lapar orang polis anda sinario mana lagi amar taga masa pernah tamda adu kisah orang ada kusina biraga isa adu pen daba mabu bekari lagi beno ada doh pen daba doh na sinda na pagdam murau na hak itu mungkin nama sing sanorang nama wabi pun nama sahu kawang nangai guna nang kita mungkin biru piram biru ini na Sag magai yang bermalai habisnya imasi ni jag kami kembali lawan namasi ni tahu bermurau tolo kau ni lagi kan sini singa makah hian lupi salai upista mabu tibi aku lah pada tu ibu kau donja tu boleh lagi so kau itu pun nama kantik tu biru aku gari ni tu pick up tu orang perlu belak saja hai buat pamsu kamjan biram batik tekana tham biram basu awang kau tak tham jaga ni hai mak aku ni lagi ni yang kanan kita makta kamai kita makta aku ni lili jatna khotna thol tana niam hen khambira mani hai wa phamje niam sibiraga ma buthi to ko saruk ya biro o hai wa phamje ni oda buthi to pada saruk ya biro o hai ma phamje niam de mut ma thamje Lyric Institute of Nursing ki Taramathoi Shuba GNM batch ki Mahiroi Singh ki oiba decapping lamp and oath taking ceremony ki thoram pangthokri ngasi sangai prauda leibana Senduna Institute asiki hold the pangthokiba thoram aduda Manipur Nursing Council Lamphil gi Register Dr. Aribam Jamuna Lyric Memorial Charitable Society Sangai Progi Secretary Jina Thongram Amadi RK Sanatombi Educational Institution ki Vice Chairman T Asana Maruoiba Mithung Singh oina sarugyaki
Thoram adugi saruk ama oina Manipur Nursing Council na lauba examination da position holder takraba mahirui singi mafumdasu mana mathum sing yenthokduna ikai khumnabasu utki ngasigi thoram aduga mari leinana Lyric Institute of Nursing gi principal Gurumayum Priyadarshini na haikibada nurse ki profession amadi magi milestone asi karamna haurakibano amadi nurse ama oiba matam karamba thodang lei haibana ching sing adubu mayek sing na takpa amaga loinana ngasigi thoramasi pangthokpani maruaina nursing service haibasi determination amade patient asi changi adubu kanagumba misak amana nurse asi fana kana tamduna mapung faba ama oinana bokhonarabasu magi commitment ama yaudragadi mapung faba nurse ama oiba haibasi oithokpa wagani Maramaduna Institute asina mapung faba nurse amamam ohenabagi damakta makhal makha kaya gi camp amadi tongan ba awareness program kaya ama pangthokli haiba wafam singsu fongdokhi BDF Welfare Association na Laikidraba BDF Mohammed Mikhugi imung manungda lupa lak ani makhai gi mating pangkhre BDF Welfare Association Thobal District ki Executive Committee gi members singna ngarang manung matam chadana chaliba tha se gi tang nipan da Laikidraba BDF number 1974 Mohammed Mikhugi loinabi Mamtaz Sangayumfam Part 1 IDGAH Thobal District ta leiba masagi yumda chatuna mateng adu pangkhibani Tengbang bagi Khongchadadu Superintendent of Police Thobal Manoj Prabhakar M IPS ki miyeng makada Additional SP LNO Thobal Divya IPS amasung RO2 SP Thobal Y Shankardas Mangangsu yauna chatki Association na Thobal District ki BDF personnel mangadasu medical reimbursement oina lupa lishing maudra su piki N Vadumati Mahakna Chahi Kuntra Manga Mataki 400 meter race gold medal Funkibani. L Umana Chahi Nifu Mataki 100 meter race Funky Chahi Yankai Mataki 400 meter race na Y Sangita Chahi Yankai Manga Mataki 400 meter race TH Santi M Rogitana Chahi Humpu Manga Mataki short put gold medal Funky Chahi Humdra Mataki long jump ta Memcha L Moirang Lema na chahi humdra manga mathaki short put da funky Y Madhu Chandrana chahi humfu mathaki 400 meter race gold medal funky PH Kalachana chahi humdra mathaki 400 meter race funky S Manmohana chahi humdra manga mathaki 5000 meter race funky KH Ibo Chana chahi marfuga manga mathaki short put Muhammad Amamuddin na chahi marfuga manga mathaki long jump RK Sana Hanbina chahi marfu mathaki long jump TH Kunjarani Laimana chahi marfu mathaki na short put haiba event sing asida gold medal amamam puna gold medal tara manga funky chahi kuntra mathaki 400 meter race ta Mol Sahil na silver medal funky chahi nifu mathaki 1000 meter race ta Mohammad Abdul Rahim so silver medal funky atai silver medal funky ba sing adudi chahi humpu mathaki 1000 meter race ta L Haimo chahi yankai mathaki short put ta Y Sangita chahi humpu manga mathaki short put event ta Mohammad Ayub Khan chahi humdra manga mathaki long jump gida L Nabakumar chahi marfu mathaki 400 meter race ta Khelen Chongtham chahi yankai manga mathaki TH Bijana 400 meter race chahi humpu mathaki M Madhumati na 400 meter race chahi humdra manga mathaki Kangluki short put event ta S Norensu silver medal funky chahi humdra mathaki N Ibe Thoishu short put ta funky chahi humdra manga mathaki na A Mangungan B na long jump da silver medal fangduna punna silver medal taramathoi fangbang ngamki Bronze medal funkiba sing aduna chahi kuntra manga mathaki long jump eventa K Shakila chahi nifu manga mathaki 400 meter race ta P Thaba chahi yankai mathaki 400 meter race ta N Santina mathang sitna bronze medal amamam fangbang ngamki
First state level KCC Open Tennis Ball Cricket Tournament 2026 pre-quarter final match ki manga suba sanakiba match ta ek reform thongjuna YWC Patsoibu run humpuga tarukta maithiba pikri amadi ek reform thongjugi Lishan Mitei Khaidemna man of the match ki mana laukri aroibada maroiba pau amuhana Mahatma Gandhi ki principal ideology amadi mahakna thamjuramba non-violence asi malemasi ki miyamna induna chatlabadi hana shunaba leitaba haibadu oigani haina CLP leader Okram Ibobina fongdokri amasung mapalam ge afaba hospital da chatringaida 𝐶𝐷𝐞𝐍𝐞𝐰𝐬 hospital hana thazaba thambiduna anaba sing layeng balakpiu haina fongdorakli Northeast Window TV na sandok chariba numidangi pau matang asiloshin jare mi ing tabiri babum namapu amuka suhana kurum jare. Makbu taramda okchari Northeast Window meaning tabiriba mayam punamakbu taramda okchari hauzik mapalamgi thabaki pau pijari ahanbada athubagi oina Dubai gi warehouse worker gi thabak kauri hairiba thabak asi apply to biningba miyoisingna presentable and good communication skill leibeta natana masagi chahi kunmathoi dagina kuntra taret phawbada leiba oibigadabani hairiba thabak asigi pijariba khudong chabasing adudi Per day 12 hours duty hours oijagani. Per week ta 6 days duty oijagani. 2 years work visa pijagani. Loinana accommodation and transportation pija batanatana. Medical and insurance su pijagani. Hairiba thabak asigi thagi oiba salary lising kuntaretagi haujagani. Ani subada United Arab Emirates ke driver gi thabak kauri. Hairiba thabak asi apply to winingba miyosingna Indian car license ka loinana Gulf ki license leiba oigadabani amasung basic English communication leigadabani hairiba thabak asigi Indian license paibiba miyoisingi thagi oiba salary di lising yankhai dagi haujagani Gulf license paiba miyoisingi thagi oiba salary lising yankhai manga dagi haujagani ahum subada Beharan Waterpark ki female retail staff tara kauri hairiba thabak asi apply to biningba miyoisingna retail experience leibaga loinana yamdrabada 165 cm ki changda wangba oibigadabani thabak asi tauba miyoisingna piriba khudong chabasing adudi accommodation transportation aduga duty meal su pizagani hairiba thabak asi thagi oiba salary lising mauda taretagi haujagani Pamarol gidamakta 7005273217 natraga 9366230077 natraga aikoigi office Northeast Window TV building hata New Chekon Road ta lengsin birau Step into a world of endless possibilities with 18 dynamic faculties and 180 plus courses. Unlock your potential with industrial-ready training and placements. SGT University, empowering tomorrow's leaders.